ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯇꯝꯊꯤꯕ ꯃꯤꯅꯨꯡꯁꯤ ꯍꯥꯏꯗꯣ ꯃꯥꯒꯤ ꯃꯁꯥꯗ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯆꯦꯟꯗꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯡꯒꯜ ꯌꯥꯝꯅꯁꯨ ꯀꯜꯂꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯅ ꯋꯥꯡ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯂꯩꯕꯥꯛꯇꯨꯗ ꯀꯜꯂꯕ ꯍꯤꯡꯆꯥꯕꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯣꯏꯕꯨ ꯃꯥꯏꯊꯤ ꯄꯤꯕ ꯉꯝꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯀꯌꯥ ꯍꯤꯡꯆꯥꯕ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈꯤꯕ, ꯂꯩꯕꯛ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯕꯅ ꯂꯩꯄꯥꯛ ꯑꯅꯝꯕ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯅꯤꯡꯇꯝꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯍꯤꯡꯆꯥꯕꯅ ꯉꯥꯛꯇꯅ ꯄꯥꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯍꯤꯡꯆꯥꯕꯁꯤ ꯐꯠꯇꯕ, ꯃꯄꯥꯡꯒꯜ ꯀꯟꯕ ꯈꯛ ꯅꯠꯇꯅ ꯃꯌꯥꯗꯒꯤ ꯃꯩ ꯀꯥꯝꯂꯒ ꯃꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯩ ꯊꯥꯔꯒ ꯃꯥꯡꯍꯟꯕ, ꯍꯥꯠꯇꯣꯛꯄꯁꯨ ꯉꯝꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯄꯥꯅ ꯃꯃꯥ ꯍꯤꯡꯆꯥꯕꯤꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯄꯥꯒꯨꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯇ ꯅꯠꯇꯅ ꯃꯄꯥꯅ ꯉꯝꯕ ꯑꯗꯨꯃꯛ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯗꯨꯒ ꯃꯄꯥꯒ ꯃꯥꯟꯅꯗꯕ ꯍꯥꯏꯕꯕꯨ ꯃꯄꯥꯒꯨꯝꯅ ꯃꯤꯅꯨꯡꯁꯤ ꯆꯦꯟꯗꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯃꯆꯥꯅꯨꯄꯥꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩ, ꯃꯃꯥꯒꯇ ꯂꯩꯕ, ꯍꯤꯡꯆꯥꯕꯒꯤ ꯀꯣꯅꯨꯡꯗꯨꯗꯒꯤ ꯍꯦꯟꯗꯕꯅ ꯃꯃꯥꯅꯁꯨ ꯃꯆꯥꯕꯨꯗꯤ ꯃꯄꯥꯒꯨꯝꯅ ꯑꯣꯏꯍꯟꯕꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯄꯥ ꯍꯤꯡꯆꯥꯕꯅ ꯃꯐꯝ ꯀꯌꯥꯗ ꯂꯥꯟꯗ ꯁꯤꯟꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯀꯌꯥꯕꯨ ꯍꯥꯠꯄ, ꯅꯤꯡꯊꯧ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯄ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯥꯆꯤꯜ ꯖꯒꯥ ꯑꯃꯗ ꯑꯄꯤꯛꯄ ꯂꯩꯕꯥꯛ ꯑꯃ, ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯃꯆꯥ ꯑꯃꯈꯛꯇꯤ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯃꯗꯤ ꯑꯄꯤꯛꯄ ꯑꯣꯏꯕꯅ ꯍꯤꯡꯆꯥꯕꯅ ꯈꯪꯂꯝꯗꯦ, ꯀꯌꯥ ꯎꯁꯤꯜꯂꯨꯗꯦ꯫ ꯄꯤꯛꯂꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩ꯫ ꯃꯆꯥꯅꯨꯄꯤꯗꯨꯃꯗꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝ ꯁꯤꯡꯉꯤ, ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯇꯧꯗꯨꯕꯨ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯃꯥꯒꯅ ꯌꯥꯝ ꯑꯉꯛꯄ ꯐꯪꯅ ꯍꯔꯥꯎꯖꯩ꯫ ꯃꯌꯥꯝꯕꯕꯨꯗꯤ ꯃꯆꯟꯅꯨꯄꯤꯒꯨꯝꯅ ꯁꯤꯡꯂꯝꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯄꯥꯎ ꯇꯥꯅꯕ ꯈꯪꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕꯗꯨꯅ ꯂꯥꯟꯗꯥꯁꯟꯗꯨꯅ ꯂꯧꯁꯤꯜꯂꯛꯄ, ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯇꯝꯊꯤꯅ ꯍꯥꯠꯄꯒꯤ ꯄꯥꯎ ꯀꯌꯥꯗꯣ ꯍꯤꯡꯆꯥꯕꯗꯨꯅꯁꯨ ꯃꯐꯝ ꯑꯁꯤ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯨ꯫ ꯑꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯀꯤꯕꯅ ꯀꯣꯅꯨꯡꯗꯒꯤ ꯐꯝꯅꯥꯏꯕ ꯀꯌꯥꯒ ꯋꯥ ꯀꯌా ꯇꯥꯟꯅꯕ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯇꯥꯟꯅꯔꯕꯁꯨ ꯈꯟꯅꯔꯕꯁꯨ ꯍꯤꯡꯆꯥꯕꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟꯗꯥꯁꯜꯂꯛꯂꯕꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯀꯌꯥ ꯂꯩꯇꯕ, ꯂꯥꯟ ꯀꯔꯤꯅꯣ ꯐꯥꯎ ꯈꯪꯗ꯭ꯔꯕ ꯂꯩꯕꯥꯛ ꯃꯆꯥ ꯑꯗꯨꯅ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯑꯃꯗꯤ ꯍꯤꯡꯆꯥꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯕꯨ ꯀꯔꯝꯅ ꯃꯥꯌꯣꯛꯅꯔꯨꯒꯅꯤ? ꯅꯤꯡꯊꯧ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯥꯒꯤ ꯐꯃꯨꯡ ꯀꯥꯗ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤꯒ ꯃꯆꯥꯅꯨꯄꯥꯒ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ, "ꯏꯄꯥ ꯅꯤꯡꯊꯧ, ꯀꯩꯗꯧꯔꯕꯒꯦ? ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯁꯨ ꯆꯥꯛꯁꯨ ꯆꯥꯃꯤꯟꯅꯗ꯭ꯔꯦ, ꯑꯩꯈꯣꯏ ꯃꯅꯥꯛꯇꯁꯨ ꯆꯪꯂꯛꯈꯤꯗ꯭ꯔꯦ." "ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯄꯥ, ꯁꯨꯝ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯗꯅ ꯏꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯉꯝꯗ꯭ꯔꯦ." "ꯑꯗꯨꯕꯨ ꯍꯣꯔꯦꯟꯗꯤꯅꯦ ꯍꯥꯟꯅꯒꯨꯝ ꯆꯥꯛ ꯄꯨꯟꯅ ꯆꯥꯔꯁꯤꯀꯣ? ꯍꯧꯖꯤꯛꯇꯤ ꯅꯆꯤꯜ ꯅꯧꯄꯥ ꯁꯥꯟꯅꯖꯔꯨꯔꯣ, ꯑꯗꯨꯒꯅꯦ ꯅꯃꯥꯗꯣ ꯑꯩꯅ ꯀꯧꯒꯦ ꯍꯥꯏꯔꯝꯃꯨꯀꯣ." "ꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ." "ꯀꯩꯗꯧꯔꯤ ꯏꯆꯥ ꯊꯣꯏꯕꯤ, ꯐꯖꯕꯤ, ꯅꯪꯗꯤ ꯅꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯗ꯭ꯔꯕꯗꯤ?" "ꯏꯄꯥ, ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯕ ꯃꯥꯜꯂꯦ." "ꯋꯥꯗꯤꯌꯦ ꯏꯆꯥ ꯊꯣꯏ, ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯤ, ꯐꯔꯅꯤꯗ, ꯍꯣꯔꯦꯟꯗꯩ ꯄꯨꯟꯅ ꯆꯥꯛ ꯆꯥꯗꯧꯔꯁꯤꯗꯤ." "ꯍꯣꯏ, ꯍꯣꯔꯦꯟꯗꯤ ꯏꯄꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯁꯤꯀꯣ, ꯑꯩꯉꯣꯟꯗ ꯆꯥꯛ ꯏꯟꯕꯤꯌꯨꯀꯣ ꯏꯄꯥ." "ꯏꯟꯅꯤ, ꯏꯆꯥ ꯊꯣꯏꯗ ꯏꯄꯥꯅ ꯆꯥꯛ ꯃꯌꯥꯝ ꯏꯟꯒꯦ, ꯑꯗꯣ ꯁꯥꯟꯅꯖꯔꯨꯔꯣ ꯆꯠꯂꯨ ꯏꯆꯥ ꯊꯣꯏ." "ꯍꯣꯏ ꯏꯄꯥ, ꯑꯗꯣ ꯋꯥꯒꯅꯨꯀꯣ ꯏꯄꯥ, ꯅꯆꯥ ꯐꯖꯕꯤ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯅ ꯂꯣꯏ ꯐꯍꯟꯗꯣꯏꯅꯦ, ꯑꯩ ꯁꯥꯟꯅꯔꯨꯒꯦꯀꯣ ꯏꯄꯥ." ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯀꯔꯝ ꯊꯥꯗꯣꯛꯀꯗꯕꯅꯣ? ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯝꯖꯔꯕ ꯃꯤꯌꯥꯝꯁꯤꯅ ꯀꯝꯗꯧꯕ? ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯗꯨꯅ ꯂꯥꯟꯗꯥꯁꯜꯂꯛꯂꯕꯗꯤ? ꯃꯍꯥꯔꯥꯅꯤ ꯂꯥꯛꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ꯫ ꯅꯤꯡꯊꯧꯅ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯅ ꯂꯥꯟ ꯇꯥꯁꯤꯜꯂꯛꯂꯕꯗꯤ ꯏꯆꯥ ꯑꯅꯤꯁꯦ ꯄꯨꯔꯒ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯁꯨꯔꯨꯡꯗ ꯐꯥꯎꯗꯨꯅ ꯍꯤꯡꯅꯕ ꯆꯦꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ, ꯇꯨꯝꯅꯕ ꯐꯤꯔꯣꯜ ꯀꯌꯥꯁꯨ ꯅꯤꯡꯊꯧꯅ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯨꯔꯨꯡꯗꯅ
ꯀꯣꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯂꯣꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯣ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯌꯥꯎꯗꯅꯗꯤ ꯆꯠꯂꯣꯏ ꯍꯥꯏꯅ, ꯑꯗꯨꯕꯨ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯈꯜꯂꯒ ꯌꯥꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃ ꯌꯥꯝ ꯄꯥꯈꯠꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ, ꯍꯤꯡꯆꯥꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯁꯨ ꯂꯥꯟ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯐꯝ ꯈꯔꯗ ꯑꯩꯈꯣꯏ ꯃꯤꯆꯝ ꯀꯌꯥ ꯑꯃꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ, ꯇꯝꯊꯤꯅ ꯍꯥꯠꯄ ꯍꯧꯔꯛꯂꯦ ꯅꯤꯡꯊꯧ." "ꯀꯔꯤ ꯍꯥꯏꯕ ꯂꯥꯟꯃꯤ? ꯍꯤꯡꯆꯥꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯂꯥꯟ ꯇꯥꯁꯤꯜꯂꯛꯂꯕ, ꯑꯗꯨꯒ ꯃꯤꯆꯝ ꯀꯌꯥꯕꯨꯁꯨ ꯍꯥꯠꯂꯦ ꯍꯥꯏꯕ? ꯆꯠꯂꯣ ꯂꯥꯟꯃꯤ, ꯂꯣꯏꯅꯃꯛ ꯄꯥꯎꯖꯦꯜ ꯆꯦꯜꯂꯨ꯫ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯅꯕ, ꯑꯗꯨꯒ ꯂꯝꯗꯝꯁꯤꯒꯤ ꯃꯤꯆꯝꯁꯤꯡꯕꯨꯁꯨ ꯄꯥꯎꯖꯦꯜ ꯑꯁꯤ ꯌꯧꯍꯜꯂꯨ꯫ ꯅꯨꯄꯥ ꯃꯈꯩ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯅꯕ ꯍꯥꯏꯌꯨ, ꯆꯠꯂꯣ ꯂꯥꯟꯃꯤ." "ꯍꯣꯏ ꯅꯤꯡꯊꯧ." "ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯧ, ꯆꯠꯂꯣ ꯊꯨꯅ ꯅꯆꯥ ꯑꯅꯤꯗꯨ ꯄꯨꯔꯒ ꯁꯨꯔꯨꯡ ꯑꯗꯨꯗ." "ꯍꯣꯏ ꯏꯅꯤꯡꯊꯧ." ꯃꯍꯥꯔꯥꯅꯤ ꯀꯞꯅ ꯅꯤꯡꯊꯧ ꯍꯥꯏꯕ ꯌꯥꯊꯪ ꯏꯟꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯂꯥꯟꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯂꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤ ꯑꯉꯥꯡ ꯃꯈꯩ ꯑꯇꯣꯞꯄ ꯁꯨꯔꯨꯡ ꯑꯃꯗ ꯂꯣꯏꯅ ꯆꯪꯍꯟꯗꯨꯅ ꯅꯨꯡꯖꯥꯎ ꯑꯃꯅ ꯃꯅꯥꯏ ꯃꯁꯤꯟ ꯇꯧꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ, ꯍꯤꯡꯆꯥꯕ ꯀꯌꯥꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯕꯁꯨ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯔꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯀꯌꯥꯗꯨꯅ ꯃꯁꯤꯡ ꯌꯥꯝꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯒ ꯂꯥꯟꯊꯦꯡꯅꯕꯗ ꯅꯤꯡꯊꯧ ꯑꯗꯨꯕꯨꯁꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯇꯝꯊꯤꯕ ꯍꯤꯡꯆꯥꯕꯗꯨꯅ ꯃꯥꯒꯤ ꯍꯤꯡꯆꯥꯕ ꯂꯥꯟꯃꯤ ꯀꯌꯥꯗꯨꯒ ꯀꯣꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥꯗꯨꯕꯨ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯃꯣꯏ ꯈꯔ ꯃꯐꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯅꯕ ꯊꯝꯃꯝꯃꯤ꯫ ꯀꯣꯅꯨꯡꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯍꯧꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯐꯤꯔꯣꯜꯁꯤꯡ ꯅꯤꯡꯊꯧꯅ ꯍꯥꯟꯅ ꯁꯦꯝ ꯁꯥꯅ ꯊꯝꯃꯝꯕꯅ ꯃꯇꯝ ꯈꯔꯗꯤ ꯁꯨꯔꯨꯡꯗꯨꯗ ꯃꯈꯣꯏ ꯂꯩꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯆꯤꯡ ꯑꯃꯒꯤ ꯂꯣꯛꯆꯥꯎ ꯑꯃꯗ ꯐꯥꯎꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯅꯨꯄꯥꯗꯨꯅ ꯁꯨꯔꯨꯡꯗ ꯑꯃꯨꯛꯃꯨꯛ ꯆꯪꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯐꯤꯔꯣꯜ ꯀꯌꯥ ꯂꯧꯊꯣꯛꯂꯗꯨꯅ ꯂꯣꯛꯅꯨꯡ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯣꯏꯍꯨꯝ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧ ꯁꯤꯔꯝꯂꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯆꯍꯤ ꯀꯌꯥ ꯂꯩꯔꯛꯄꯅ ꯃꯆꯥꯅꯨꯄꯥ ꯃꯁꯥ ꯃꯎ ꯐꯕ ꯄꯥꯈꯪ ꯄꯨꯡꯍꯥꯏꯗꯣ ꯐꯥꯔꯦ꯫ ꯃꯆꯟꯅꯨꯄꯤ ꯐꯖꯕꯤꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯃꯤꯅꯣꯛꯇ ꯁꯨꯝꯍꯠꯄꯤ, ꯋꯥꯉꯥꯡꯗ ꯃꯤꯕꯨ ꯉꯥꯎꯍꯟꯕ ꯉꯝꯕ ꯒꯨꯟ ꯀꯌꯥ ꯌꯥꯎꯔꯗꯨꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯥꯅ, "ꯏꯃꯥ, ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤꯁꯤꯒꯦ? ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯆꯥꯎꯔꯦ꯫ ꯃꯐꯝ ꯑꯁꯤꯒꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯀꯟꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯏꯃꯥ." "ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯏꯆꯥ ꯃꯊꯟꯇꯅ ꯌꯥꯝꯂꯕ ꯀꯜꯂꯕ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯃꯟ ꯈꯨꯝꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯂꯣꯛꯅꯨꯡ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯑꯗꯨꯝ ꯁꯤꯕ ꯉꯥꯏꯅ ꯄꯥꯡꯒꯕ ꯑꯃꯒꯨꯝ ꯂꯩꯔꯗ꯭ꯔꯅꯦ? ꯁꯤꯔꯕꯁꯨ ꯍꯤꯡꯆꯥꯕꯒ ꯂꯥꯟꯊꯦꯡꯅꯔꯒ ꯏꯄꯥꯒꯨꯝꯅ ꯁꯤꯈꯤꯕꯅ ꯐꯠꯇ꯭ꯔꯥ?" "ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯄꯥꯝꯃꯤꯅꯦꯍꯦ ꯅꯄꯥꯒꯤ ꯂꯃꯟ ꯈꯨꯝꯕꯗꯣ꯫ ꯅꯄꯥꯒꯤꯗ ꯅꯠꯇꯦꯅꯦ, ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯝꯕ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯇꯨꯝꯅ ꯃꯥꯡꯈ꯭ꯔꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯃꯟ ꯈꯨꯝꯒꯅꯤ? ꯁꯣꯜꯂꯕ ꯅꯃꯥ, ꯑꯗꯨꯒ ꯀꯩꯁꯨ ꯈꯪꯖꯗꯕ ꯅꯆꯜꯂꯁꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ? ꯏꯃꯥ, ꯄꯥꯡꯒꯜꯅ ꯉꯝꯗ꯭ꯔꯕꯗꯤ ꯂꯧꯁꯤꯡꯅ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯒꯤ ꯆꯥꯎꯔꯕ ꯈꯨꯠ ꯀꯟ ꯆꯥꯗꯅ ꯀꯜꯂꯕ ꯁꯥꯃꯨ ꯑꯁꯤ ꯁꯣꯜꯂꯕ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯐꯥꯔꯒ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤꯕꯅꯤ꯫ ꯆꯨꯝꯃꯤ ꯏꯆꯟꯅ ꯍꯥꯏꯕ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯀꯅꯥꯃꯠꯇꯅ ꯈꯪꯗ꯭ꯔꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯁꯤ꯫ ꯑꯗꯨꯕꯨ ꯍꯩꯅ ꯁꯤꯡꯅ ꯆꯠꯁꯤꯀꯣ ꯏꯆꯥꯁꯥ?" "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯀꯣꯅꯨꯡ ꯇꯝꯅ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯤꯈꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯑꯍꯤꯡꯗꯨꯃ ꯂꯦꯞꯇꯨꯅ ꯂꯥꯛꯄꯅ ꯁꯨꯔꯨꯡꯗꯨꯒꯤ ꯆꯪꯂꯛꯐꯝ ꯊꯣꯡꯖꯜ ꯌꯧꯔꯦ꯫ ꯐꯖꯕꯤꯅ, "ꯏꯃꯥ ꯑꯃꯗꯤ ꯏꯕꯨꯡ, ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯁꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯁꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯑꯕꯗꯤ
ꯍꯤꯡꯆꯥꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯍꯤꯡꯆꯥꯕꯁꯤꯡꯅ ꯇꯨꯝꯅꯔ ꯃꯇꯝꯗ ꯊꯣꯛꯂꯁꯤ꯫ ꯍꯤꯡꯆꯥꯕ ꯍꯥꯏꯁꯦ ꯃꯄꯥꯡꯒꯜ ꯐꯅ ꯀꯜꯂꯁꯨ ꯀꯣꯛ ꯌꯥꯎꯗꯕꯅꯤ꯫ ꯍꯣꯔꯦꯟ ꯇꯞꯇꯥꯏ ꯆꯥꯁꯤꯜꯂꯒ ꯄꯨꯝꯈꯩ ꯇꯨꯝꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯉꯥꯏꯔꯁꯤ꯫ ꯏꯆꯟ, ꯑꯩꯗꯣ ꯍꯧꯖꯤꯛꯃꯛ ꯊꯣꯛꯅꯤꯡꯉꯕꯅꯤ꯫ ꯇꯞꯊꯈꯣ ꯏꯕꯨꯡꯉꯣ, ꯅꯆꯟꯅ ꯍꯥꯏꯔꯤꯁꯤ ꯌꯥꯝ ꯆꯨꯝꯃꯤ꯫ ꯅꯆꯟꯅ ꯍꯥꯏꯕ ꯑꯁꯦ ꯅꯪꯁꯨ ꯌꯥꯔꯣꯏ꯫ ꯑꯁꯨꯝ ꯃꯃꯥ ꯃꯆꯥ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕ ꯉꯥꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯨꯔꯨꯡꯗ ꯂꯣꯠꯈꯤꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯨꯗꯤ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯅ ꯈꯪꯂꯛꯇꯨꯅ ꯃꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ, ꯈꯔ ꯑꯃꯅ ꯍꯥꯠꯈꯤꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯇꯨꯅ ꯍꯤꯡꯆꯥꯕꯁꯤꯡꯗꯣ ꯆꯥꯕ ꯌꯥꯕ ꯊꯛꯄ ꯌꯥꯕ ꯇꯧꯗꯨꯅ ꯐꯖꯅ ꯄꯨꯝꯈꯩ ꯇꯨꯝꯅꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯃꯃꯥꯕꯨ ꯁꯨꯔꯨꯡ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯐꯖꯕꯤꯅ ꯃꯕꯨꯡꯒ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯌꯥꯝ ꯍꯩꯁꯤꯡꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯐꯤꯕꯝꯁꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯁꯤꯡꯗꯣ ꯐꯖꯕꯤꯅ ꯀꯌꯥꯝ ꯌꯥꯝꯃꯤ ꯍꯥꯏꯕ ꯐꯖꯕꯤꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯃꯣꯏꯕꯨ ꯍꯥꯠꯁꯤꯒꯦ ꯍꯥꯏꯕꯁꯨ ꯈꯜꯂꯝꯃꯤ꯫ ꯃꯕꯨꯡꯗꯨꯗꯤ ꯇꯨꯝꯂꯤꯉꯩꯗꯨꯗ ꯊꯥꯡꯅ ꯃꯉꯛ ꯂꯦꯜꯂꯒ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯟ ꯐꯖꯕꯤꯅ ꯊꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯏꯃꯥ, ꯍꯤꯡꯆꯥꯕꯁꯤꯡꯁꯦ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯈꯔꯁꯨ ꯃꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯕꯟꯗꯤ ꯇꯧꯗꯨꯅ ꯊꯝꯕꯁꯨ ꯃꯥꯜꯂꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯉꯁꯥꯏꯅ ꯍꯥꯠꯂꯁꯦ ꯍꯥꯏꯕꯅꯤ꯫ ꯐꯖꯕꯤꯅ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ꯫ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ꯫ ꯇꯨꯝꯂꯤꯉꯩꯁꯤꯗ ꯑꯃꯃꯝꯇ ꯀꯛꯂꯒ ꯍꯥꯠꯄ ꯌꯥꯔꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯇꯞꯊꯈꯣ꯫ ꯑꯗꯨꯝꯅ ꯍꯥꯠꯂꯕꯗꯤ ꯑꯇꯩ ꯍꯤꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯒꯅꯤ꯫ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯂꯣꯏ ꯍꯥꯠꯄꯤꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯎꯄꯥꯏ ꯑꯃ ꯈꯟꯅꯔꯁꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯁꯨ꯫ ꯑꯁ, ꯃꯣꯏ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯏꯃꯥ꯫ ꯇꯟꯖꯥ ꯐꯪꯂꯤꯉꯩꯗ ꯍꯥꯠꯇꯣꯛꯂꯒ ꯐꯨꯝꯖꯤꯟꯈꯤꯕꯅ ꯐꯠꯇ꯭ꯔꯣ? ꯀꯅꯥꯝꯇꯅꯁꯨ ꯈꯪꯂꯣꯏ꯫ ꯑꯩꯈꯣꯏ ꯍꯥꯏꯔꯦ ꯁꯨꯔꯨꯡꯁꯤꯗ ꯆꯦꯟꯈꯤꯕ ꯌꯥꯏ, ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤ ꯈꯔ ꯂꯩꯍꯧꯕꯁꯦ ꯄꯨꯔꯒ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯈꯣ꯫ ꯂꯣꯛꯅꯨꯡ ꯆꯤꯡꯗꯨꯗ ꯆꯥꯎꯔꯛꯑꯕꯅꯤꯅ ꯅꯪꯁꯨ ꯋꯥꯈꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ꯫ ꯏꯃꯥ, ꯇꯣꯛꯑꯁꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯣ, ꯊꯥꯎ ꯑꯍꯤꯡꯕ ꯈꯔ ꯄꯨꯔꯒ ꯂꯥꯛꯄꯅꯤ꯫ ꯃꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯔꯛ ꯄꯨꯁꯟꯅ ꯌꯣꯟꯕꯤꯌꯨ꯫ ꯀꯔꯤꯅꯣ ꯅꯪꯅ ꯐꯝ ꯃꯇꯝ ꯆꯥꯗꯅ ꯊꯥꯎ ꯑꯍꯤꯡꯕ ꯂꯣꯜꯂꯣ ꯍꯥꯏꯗꯨꯅ? ꯏꯃꯥ ꯚꯥꯞ ꯇꯥꯔꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕ ꯉꯥꯏꯔꯦ꯫ ꯃꯃꯥꯅ ꯊꯥꯎ ꯑꯍꯤꯡꯕ ꯑꯗꯣ ꯂꯣꯟꯕ ꯍꯧꯈ꯭ꯔꯦ꯫ ꯐꯖꯕꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯕꯨꯡ ꯁꯥꯎꯔꯒ ꯐꯝꯂꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯃꯌꯥꯝ ꯇꯨꯝꯅꯈꯤꯕꯒ ꯐꯖꯕꯤꯒ ꯃꯕꯨꯡꯒ ꯀꯣꯟ ꯑꯃꯗ ꯊꯥꯎ ꯑꯁꯥꯕꯗꯨ ꯄꯨꯔꯒ ꯁꯨꯔꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯤꯡꯆꯥꯕꯒꯤ ꯇꯤꯟꯐꯝ ꯀꯥꯗ ꯆꯪꯂꯝꯃꯤ꯫ ꯃꯌꯥ ꯀꯥꯅ ꯃꯇꯤꯟ ꯑꯣꯔꯣ ꯇꯥꯅ ꯇꯨꯝꯂꯤꯕ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯌꯥꯗꯨꯗ ꯐꯖꯕꯤꯅ ꯊꯥꯎ ꯑꯔꯣꯟꯕꯗꯨ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯡꯗꯨꯅ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯁꯥꯗꯣ ꯀꯟꯅ ꯐꯥꯖꯤꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯍꯤꯡꯆꯥꯕꯗꯨꯅ ꯆꯣꯡꯕꯗꯣ ꯇꯥꯗꯅꯕ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯊꯥꯡꯇ ꯃꯥꯒꯤ ꯂꯨꯍꯨꯞ ꯁꯅꯥ ꯈꯔ ꯄꯨꯔꯒ ꯍꯤꯡꯆꯥꯕ ꯈꯔꯒꯤ ꯃꯐꯝꯗ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯇꯩ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯒꯤ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯁꯤꯔꯕ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯨꯔꯨꯡꯗꯨꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯟꯁꯨ ꯑꯃꯒ ꯑꯃꯒ ꯄꯪꯆꯤꯡꯗ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯆꯧꯕ ꯑꯣꯏꯅꯤꯡꯕꯒꯤ ꯃꯣꯏ ꯃꯁꯦꯟ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯃꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯊꯥꯖꯅꯔꯝꯗꯦ꯫ ꯑꯗꯨꯅ ꯄꯪꯂꯕ ꯍꯤꯡꯆꯥꯕ ꯃꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯍꯥꯠꯇꯣꯛꯅꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤ ꯈꯔ ꯂꯩꯔꯤꯕꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯕꯨꯡꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯑꯣ, ꯑꯩꯒꯤ ꯏꯆꯟ ꯐꯖꯕꯤꯅ ꯁꯤꯜꯂꯝꯂꯤꯕ ꯊꯧꯔꯥꯡꯁꯤꯗꯤ ꯁꯤ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯏꯆꯟ ꯐꯖꯕꯤꯁꯦ ꯑꯩꯗꯧꯅ ꯁꯤꯡꯕ ꯍꯧꯔꯦꯅꯦ꯫ ꯁꯤꯡꯅꯕꯅꯦ ꯁꯤꯡꯅꯕꯅꯦ ꯅꯪꯗꯧꯅ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ꯫ ꯁꯤꯗꯤ ꯍꯧꯕꯇ ꯉꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯤꯡꯊꯧ ꯑꯗꯣ ꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯇꯧꯔꯛꯀꯦ ꯏꯃꯥ꯫ ꯏꯕꯨꯡꯒ ꯏꯃꯥꯒꯅ ꯏꯆꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯕꯨꯡ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯇꯧꯔꯤꯕ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕꯗꯣ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅꯗꯤ ꯂꯩꯁꯤ ꯀꯣꯏꯆꯥꯁꯥ꯫ ꯑꯁꯨꯝ ꯃꯃꯥ ꯃꯆꯥꯗꯣ ꯋꯥ ꯀꯌꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯁꯤꯡꯗꯣ ꯃꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯗꯨꯅ
ꯁꯤꯔꯦ ꯈꯪꯕꯗꯒꯤ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯃꯄꯥꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯐꯖꯕꯤꯅ ꯈꯟꯖꯕꯗꯤ ꯃꯄꯥꯗꯣ ꯂꯥꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯣ ꯑꯣꯏꯅ ꯂꯥꯛꯄꯗ ꯄꯦꯜꯂꯝꯗꯦ꯫ ꯐꯖꯕꯤꯅ ꯃꯇꯝ ꯈꯔꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯌꯦꯡꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯄꯥꯒꯨꯝ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯅꯨꯡꯁꯤꯁꯨ ꯆꯦꯜꯂꯝꯃꯤ꯫ ꯐꯖꯕꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ, ꯂꯥꯜꯂꯣꯡ ꯑꯃ ꯁꯤꯜꯂꯛꯏ꯫ ꯑꯍꯥꯟꯕꯗ ꯐꯖꯕꯤꯅ ꯃꯃꯥꯒ ꯃꯕꯨꯡꯒꯗ, "ꯏꯃꯥ, ꯏꯕꯨꯡ, ꯅꯆꯥꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯜꯂꯣꯡ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯥꯒ ꯏꯕꯨꯡꯒꯅ ꯑꯩꯈꯣꯏ ꯃꯤ ꯈꯔ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯔꯛꯇ ꯂꯩꯕꯤꯔꯣ, ꯃꯤꯅꯥꯏ ꯁꯥꯗꯅ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯈꯩꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯨꯃꯤꯟꯅ ꯂꯤꯕꯤꯗꯨꯅ ꯑꯩꯒꯤ ꯁꯤꯜꯂꯤꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯤꯌꯨ." "ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣ ꯏꯕꯦꯝꯃ?" "ꯏꯃꯥ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯕꯤꯌꯣ." "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯏꯃꯥꯒ ꯑꯩꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯦꯛꯇ ꯆꯪꯂꯒꯦ." "ꯏꯃꯥ, ꯍꯥꯎꯅꯦ, ꯑꯃꯨꯛ ꯀꯩꯗꯧꯔꯦ?" "ꯏꯃꯥꯕꯨ ꯃꯤ ꯄꯪꯊꯍꯟꯕ ꯇꯨꯝꯍꯟꯕ ꯉꯝꯕ ꯍꯤꯗꯥꯛ ꯁꯦꯝꯕ ꯍꯩ ꯍꯥꯏꯈꯤꯕꯗꯥꯏꯅꯦ?" "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯍꯩꯅꯦ꯫ ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯃꯗꯨ ꯁꯦꯝꯕꯤꯔꯒ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯆꯥꯅꯕꯗ ꯈꯔ ꯈꯔ ꯍꯥꯞꯄꯤꯌꯨ, ꯀꯥꯎꯅꯤ ꯏꯃꯥ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯀꯥꯎꯔꯣꯏ ꯀꯥꯎꯔꯣꯏ." ꯑꯁꯨꯝ ꯃꯥ ꯃꯆꯥ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯌꯧꯕꯒ ꯑꯃꯨꯛ ꯁꯨꯔꯨꯡꯗ ꯊꯣꯛꯂꯛꯇꯨꯅ ꯐꯖꯕꯤꯅ ꯍꯥꯏꯕꯗꯨꯃꯛ ꯃꯃꯥꯒ ꯃꯕꯨꯡꯒꯅ ꯇꯧꯔꯝꯃꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ, ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯐꯖꯕꯤꯗꯤ ꯌꯥꯝꯅ ꯐꯖꯅ ꯀꯦꯔꯒ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕꯗꯣ ꯄꯨꯊꯣꯛꯄꯗ ꯐꯖꯕꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯅ ꯐꯖꯕꯤ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯐꯖꯕꯤꯒꯤ ꯃꯁꯛꯇ ꯉꯥꯎꯈꯤꯕꯅ ꯃꯤꯠ ꯀꯨꯞꯈꯤꯗ꯭ꯔꯦ꯫ ꯐꯖꯕꯤꯅ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯆꯥꯅꯕ ꯄꯤꯔꯗꯨꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕ ꯑꯇꯩꯗꯣ ꯀꯜꯂꯛꯄ ꯈꯝꯕꯟꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ, "ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯨꯝꯅ ꯐꯖꯕ, ꯅꯪꯒꯨꯝꯅ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯅꯨꯄꯤ ꯑꯃꯠꯇꯕꯨ ꯎꯖꯔꯛꯇ꯭ꯔꯤꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯨꯅ ꯎꯔꯕꯗꯤ ꯅꯪꯗꯤ ꯍꯥꯠꯈꯤꯕ ꯇꯥꯔꯦ, ꯅꯪꯒꯤ ꯐꯖꯕꯁꯦ ꯎꯕꯗ ꯀꯜꯂꯛꯇꯅ." ꯍꯤꯡꯆꯥꯕ ꯑꯇꯩꯅ, "ꯐꯖꯩ ꯐꯖꯩ, ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯣꯏꯅꯤꯡꯉꯤꯗ." "ꯃꯥꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯕꯅꯤ, ꯅꯣꯏꯗꯤ ꯅꯌꯨꯝ ꯅꯌꯨꯝꯗ ꯅꯨꯄꯤ ꯂꯣꯏ ꯂꯩꯅꯔꯕꯅꯤ, ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯒꯤ." "ꯍꯦ ꯇꯥꯏꯕꯪ ꯃꯤ, ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ? ꯍꯣꯔꯦꯜ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯑꯩ ꯍꯤꯗꯥꯛ ꯁꯦꯝꯂꯗꯨꯅ ꯑꯩ ꯀꯥꯗ ꯂꯥꯛꯀꯗꯕꯅꯤ." ꯐꯖꯕꯤ ꯀꯧꯖꯩ, ꯍꯣꯔꯦꯜ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ." ꯍꯤꯡꯆꯥꯕ ꯑꯇꯩꯅ, "ꯃꯗꯨ ꯌꯥꯒꯗ꯭ꯔꯅꯦ? ꯅꯄꯥ ꯅꯤꯡꯊꯧꯅ ꯈꯪꯂꯕꯗꯤ ꯐꯕ ꯑꯣꯏꯔꯣꯏ. ꯍꯤꯡꯆꯥꯕ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤ ꯂꯧꯕ ꯍꯥꯏꯕꯁꯤ ꯌꯥꯗꯦꯅꯦ." "ꯇꯨꯃꯤꯟ ꯂꯩꯌꯨ, ꯏꯄꯥꯗꯤ ꯑꯩ ꯉꯥꯡꯅꯒꯦ." ꯍꯤꯡꯆꯥꯕ ꯑꯇꯩꯗꯨ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ꯫ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯍꯤꯡꯆꯥꯕꯁꯤꯡꯗꯣ ꯁꯥꯎꯔꯗꯨꯅ ꯃꯥꯒꯤ ꯌꯨꯝꯐꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯆꯥꯗꯨꯒꯤ ꯍꯤꯗꯥꯛꯇ ꯃꯃꯥꯅ ꯁꯦꯝꯕ ꯄꯪꯊꯅꯕ ꯍꯤꯗꯥꯛꯇꯨ ꯌꯥꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯐꯖꯕꯤꯅ ꯃꯥꯒꯤ ꯊꯛꯅꯕ ꯍꯤꯗꯥꯛ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯐꯖꯕꯤꯅ ꯀꯦꯔꯗꯨꯅ ꯑꯣꯏꯅꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯊꯛꯂꯝꯃꯤ, ꯑꯗꯨꯒ ꯐꯖꯕꯤꯕꯨ ꯍꯤꯡꯆꯥꯕꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯇꯩ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯅ ꯑꯩꯕꯨꯁꯨ ꯅꯪꯕꯨꯁꯨ ꯌꯥꯝ ꯁꯥꯎꯏ ꯍꯥꯏꯅꯁꯨ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯑꯄꯪꯕ ꯍꯤꯡꯆꯥꯕꯗꯣ ꯐꯖꯕꯤꯒꯤ ꯈꯗ꯭ꯔꯛꯇꯨꯗ ꯊꯥꯖꯔꯝꯃꯤ, ꯑꯗꯨꯒ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯐꯖꯕꯤꯅ ꯑꯃꯨꯛ ꯑꯇꯩ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯍꯤꯗꯥꯛ ꯁꯦꯝꯂꯒ ꯑꯇꯩ ꯃꯤꯁꯤꯡꯗ ꯄꯤꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯅꯤꯈꯛꯇꯤ ꯍꯤꯗꯥꯛ ꯑꯗꯨꯗ ꯄꯪꯊꯅꯕ ꯍꯤꯗꯥꯛꯇꯨ ꯌꯥꯟꯁꯤꯜꯂꯝꯗꯦ꯫ ꯑꯗꯨꯅ ꯑꯇꯩ ꯂꯣꯏꯅ ꯑꯁꯤꯕꯒꯨꯝ ꯇꯨꯝꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯐꯖꯕꯤꯅ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, "ꯁꯛ ꯐꯖꯕ ꯍꯤꯡꯆꯥꯕ, ꯅꯕꯥꯅꯤꯗꯤ ꯇꯨꯝꯗ꯭ꯔꯤꯕꯣ?" "ꯏꯕꯥꯅꯤꯗꯅꯤꯅꯦ ꯃꯥꯅ ꯁꯛ ꯐꯖꯕꯒ ꯍꯥꯏꯔꯤꯁꯦ, ꯑꯁ ꯌꯥꯝ ꯍꯔꯥꯎꯏ. ꯑꯩꯗꯤ ꯅꯕꯥꯅꯤꯁꯦ ꯍꯦꯛ ꯎꯕꯗ ꯉꯁꯥꯏꯅ ꯉꯥꯎꯔꯕꯅꯤ. ꯑꯗꯣ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎꯗꯅ." "ꯏꯟꯅꯔꯛꯀꯦ, ꯑꯁ ꯂꯥꯛꯑꯣ ꯏꯇꯥꯎ, ꯃꯣꯏꯅ ꯇꯨꯝꯃꯤꯉꯩꯁꯤꯗ ꯐꯖꯕꯤꯁꯦ ꯏꯕꯥꯅꯤꯒꯤ ꯑꯣꯏꯔꯁꯦ." ꯐꯖꯕꯤꯅ ꯍꯤꯡꯆꯥꯕ ꯑꯅꯤꯗꯣ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯍꯜꯂꯛꯂꯒ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯒꯤ ꯀꯥꯗ ꯄꯨꯔꯛꯏ꯫ "ꯀꯔꯤꯒꯤꯅꯣ ꯐꯖꯕꯤ, ꯅꯪꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯤꯕꯗꯤ? ꯑꯇꯩ ꯃꯐꯝ ꯑꯃꯗ ꯆꯠꯁꯤ ꯂꯥꯛꯑꯣ." "ꯑꯁ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯃꯤ." "ꯀꯩꯒꯤ?" "ꯑꯩꯗꯤ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤ ꯍꯥꯏ. ꯍꯌꯦꯡ ꯈꯪꯂꯛꯂꯕꯗꯤ ꯑꯩꯅ ꯅꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ, ꯑꯗꯨꯅ
ꯌꯥꯝ ꯀꯤꯌꯦ ꯑꯩꯕꯨ ꯃꯥꯅ ꯍꯥꯠꯈ꯭ꯔꯗꯤ ꯅꯪꯕꯨ ꯏꯕꯥꯅꯤꯃꯛ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯀꯃꯥꯏꯅ ꯅꯕꯥꯅꯤꯕꯨ ꯅꯨꯡꯁꯤꯗꯣꯏꯅꯣꯍꯦ ꯑꯃꯈꯛꯇꯅꯤ ꯑꯩ ꯌꯥꯝ ꯄꯥꯝꯂꯗꯤ ꯅꯕꯥꯅꯤ ꯀꯅꯥꯅ ꯍꯦꯟꯅ ꯀꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕꯗꯨꯅ ꯑꯩꯁꯦ ꯂꯧꯖꯔꯣ ꯑꯀꯟꯕꯗꯨꯅ ꯑꯄꯪꯕ ꯍꯤꯡꯆꯥꯕ ꯑꯅꯤꯗꯣ ꯍꯤꯗꯥꯛꯁꯨ ꯈꯔ ꯉꯥꯎꯕꯒ ꯐꯝ ꯑꯗꯨꯗ ꯀꯟꯕ ꯇꯥꯟꯅꯔꯛꯏ ꯁꯨꯝ ꯀꯟꯕ ꯇꯥꯟꯅꯔꯛꯄꯗꯩ ꯃꯕꯥꯅꯤ ꯅꯝꯗꯨꯅ ꯐꯨꯅꯍꯜꯂꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯕꯨꯡ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯇꯨꯅ ꯍꯤꯡꯆꯥꯕ ꯑꯅꯤꯗꯣ ꯊꯤꯜꯂꯒ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯐꯖꯕꯤꯅ ꯃꯈꯨꯠꯇ ꯊꯥꯡꯅ ꯂꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯄꯪꯊꯗꯨꯅ ꯇꯨꯝꯂꯤꯕ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯀꯣꯛꯇ ꯆꯩ ꯑꯃꯅꯁꯨ ꯀꯜꯂꯝꯃꯤ ꯑꯗꯨꯒ ꯃꯁꯥ ꯈꯔꯗꯁꯨ ꯊꯥꯡꯅ ꯁꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯥꯀꯜꯗ ꯏ ꯇꯩꯁꯤꯟꯗꯨꯅ ꯋꯥꯟꯊꯔꯒ ꯇꯥꯗꯨꯅ ꯂꯩꯕ ꯁꯥꯈ꯭ꯔꯦ ꯐꯖꯕꯤꯅ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯌꯦꯡꯗꯨꯅ ꯂꯩ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯨꯝ ꯍꯤꯡꯆꯥꯕ ꯃꯆꯥꯗ ꯁꯣꯛꯑꯝꯃꯤꯕꯁꯤꯡꯗꯨꯁꯨ ꯌꯦꯡꯖꯩ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯐꯖꯕꯤꯗꯨꯁꯨ ꯎꯔꯛꯏ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯗꯨꯅ ꯐꯖꯕꯤ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯐꯖꯕꯤ ꯐꯖꯕꯤ ꯍꯥꯏꯅ ꯀꯧꯏ ꯐꯖꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯁꯥꯏ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯅꯪꯗꯤ ꯀꯩꯝ ꯇꯧꯗꯕ꯭ꯔꯣ ꯑꯣ ꯂꯥꯏꯕꯛ ꯐꯩꯗ ꯅꯪ ꯀꯩꯁꯨ ꯇꯧꯔꯝꯗꯕꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯐꯖꯕꯤ ꯏꯕꯥꯅꯤ ꯉꯔꯥꯡ ꯐꯃꯨꯡꯁꯤꯗ ꯐꯝꯗꯨꯅ ꯅꯪꯒꯤ ꯍꯤꯗꯥꯛ ꯁꯦꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯤꯡꯁꯤꯡꯂꯤ ꯑꯗꯨꯏ ꯃꯇꯨꯡꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯅꯪ ꯑꯩꯅ ꯍꯤꯗꯥꯛ ꯁꯦꯝꯂꯤꯉꯩ ꯅꯪꯕꯨ ꯍꯥꯠꯅꯕ ꯅꯪꯒꯤ ꯂꯥꯟꯃꯤ ꯍꯤꯡꯆꯥꯕ ꯃꯣꯏ ꯈꯔ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯀꯣꯛꯇ ꯄꯣꯠ ꯑꯃꯅ ꯀꯟꯅ ꯊꯣꯝꯈꯤ ꯅꯪꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯅ ꯀꯟꯅ ꯈꯥꯝꯖꯈꯤ ꯑꯗꯨ ꯃꯣꯏꯅ ꯇꯥꯕꯤꯈꯤꯗꯦ ꯅꯪꯕꯨ ꯊꯥꯡꯅ ꯌꯥꯟꯈꯤ ꯑꯩꯕꯨꯁꯨ ꯌꯥꯟꯈꯤ ꯀꯩꯒꯤ ꯑꯗꯨꯝꯅ ꯃꯥꯁꯦ ꯅꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯥꯝꯈꯤ ꯑꯗꯨꯗ ꯃꯣꯏꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯅꯦꯁꯨ ꯍꯥꯏ ꯃꯣꯏ ꯃꯁꯦꯟ ꯅꯪꯕꯨ ꯍꯥꯠꯂꯒ ꯐꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯤ ꯍꯥꯏꯅ ꯃꯣꯏ ꯃꯁꯦꯟ ꯈꯟꯅꯔꯛꯈꯤ ꯑꯗꯨꯏ ꯃꯇꯨꯡ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯑꯩꯗꯤ ꯅꯪ ꯁꯤꯔꯝꯂꯅꯤ ꯍꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯅꯪ ꯀꯩꯁꯨ ꯇꯧꯔꯝꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯐꯖꯕꯤꯅ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯀꯣꯜꯂꯒ ꯀꯞꯁꯤꯟꯅꯩ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥ ꯑꯗꯣ ꯐꯖꯕꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕ ꯑꯇꯩꯗꯣ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅ ꯅꯣꯏꯒꯤ ꯃꯤ ꯑꯅꯤ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯇꯝꯊꯤꯅ ꯑꯗꯨꯅ ꯅꯣꯏꯁꯨ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯣ ꯍꯥꯏꯅ ꯍꯥꯏꯖꯤꯟꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯅ ꯐꯖꯕꯤꯒ ꯍꯤꯡꯆꯥꯕꯒ ꯃꯆꯥꯅꯨꯄꯥꯗꯨꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯦꯜꯂꯛꯇꯨꯅ ꯌꯦꯡꯉꯤ ꯃꯅꯥꯛꯇ ꯍꯤꯡꯆꯥꯕ ꯑꯅꯤ ꯇꯝꯊꯤꯅ ꯍꯥꯠꯂꯒ ꯁꯤꯔꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯝꯕꯥꯛꯇ ꯐꯖꯕꯤꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯁꯤꯡꯗꯣ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯣꯏꯁꯤꯡꯗꯣ ꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯃꯣꯏꯁꯤꯡꯁꯤꯗꯤ ꯉꯔꯥꯡ ꯂꯥꯛꯑꯝꯕꯗꯣ ꯅꯪꯕꯨ ꯍꯥꯠꯄ ꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯣ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯍꯥꯠꯄꯅꯦ ꯍꯥꯏꯅ ꯈꯨꯝꯂꯒꯦ ꯅꯪꯒꯤꯗꯃꯛ ꯑꯩ ꯊꯋꯥꯏ ꯑꯁꯤ ꯄꯥꯝꯃꯨꯗꯦ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯅꯪꯗꯤ ꯌꯥꯝ ꯁꯣꯟꯖꯕꯅꯤ ꯅꯄꯥ ꯅꯤꯡꯊꯧꯒ ꯃꯥꯟꯅꯕ ꯉꯝꯂꯣꯏ ꯅꯄꯥ ꯅꯤꯡꯊꯧꯗꯤ ꯂꯥꯟ ꯀꯌꯥ ꯉꯝꯂꯛꯂꯕꯅꯤ ꯃꯥꯒꯤ ꯃꯇꯨ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯅꯣꯏ ꯈꯪꯍꯟꯗꯅ ꯑꯗꯨꯅ ꯅꯪꯁꯨ ꯍꯥꯠꯂꯒ ꯑꯔꯣꯟꯕ ꯃꯆꯥꯁꯤꯡꯗꯨꯅ ꯅꯤꯡꯊꯧ ꯍꯥꯞꯇꯣꯛꯏꯔꯝꯃꯤ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯏꯅꯕꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯅꯪꯗꯤ ꯂꯥꯟ ꯍꯩꯔꯣꯏꯌꯦ ꯏꯌꯥ ꯑꯩꯁꯤꯕꯨ ꯑꯆꯝꯕ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯂꯥꯛꯅꯤꯡꯕ ꯂꯥꯛꯁꯅꯨ ꯏꯄꯥ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯒꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯏꯄꯥꯅ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯗ ꯀꯣꯅꯨꯡꯗꯒꯤ ꯍꯦꯜꯍꯟꯗꯕ ꯅꯣꯡꯃꯇ ꯑꯩꯕꯨ ꯂꯨꯅ ꯇꯧꯈꯤꯗꯕ ꯍꯟꯅ ꯐꯥꯎ ꯌꯦꯡꯈꯤꯗꯕꯗꯣ ꯑꯁꯦꯡꯕꯗ ꯍꯥꯏꯔꯤꯗꯨꯕꯣ ꯑꯁꯦꯡꯕꯅꯤ ꯐꯖꯕꯤ ꯑꯗꯨꯒ ꯉꯁꯤꯅ ꯐꯝ ꯑꯁꯤꯗ ꯑꯁꯤ ꯌꯧꯅ ꯌꯧꯔꯀꯥꯟꯁꯤꯗ ꯀꯔꯤꯒꯤ ꯅꯪꯕꯨ ꯊꯥꯔꯛꯏꯕ ꯑꯣ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯊꯨꯅ ꯐꯖꯕꯤꯅ ꯈꯗꯛ ꯇꯧꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥ ꯑꯗꯣ ꯄꯨꯔꯥ ꯊꯦꯝꯕꯤꯔꯝꯃꯤ ꯁꯣꯝꯗꯅ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧꯗꯨꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯂꯤꯕꯁꯤꯡꯗꯨꯅ ꯏꯅꯤꯡꯊꯧ ꯅꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯧꯔꯦ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤ ꯑꯅꯤ ꯑꯃꯁꯨ ꯅꯆꯥꯅꯨꯄꯥꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯅꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯆꯨꯝꯕꯔꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯃꯥꯡꯒꯅꯤ ꯈꯪꯉꯨ ꯑꯁꯦꯡꯕꯅꯤ ꯏꯅꯤꯡꯊꯧ
ꯊꯥꯖꯗ꯭ꯔꯒ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯨꯅ ꯑꯅꯥꯕꯁꯤꯡꯗꯣ ꯂꯥꯌꯦꯡꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ, ꯐꯖꯕꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯄꯥ ꯍꯤꯡꯆꯥꯕꯅ ꯃꯆꯥ ꯀꯧꯕ ꯂꯥꯛꯄ ꯍꯤꯡꯆꯥꯕꯁꯤꯡꯕꯨ ꯐꯖꯕꯤꯅ ꯂꯧ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯍꯜꯂꯝꯃꯤ ꯑꯔꯥꯛꯄ ꯈꯨꯗꯤꯡꯃꯛ꯫ ꯊꯧꯅꯥ ꯐꯕ ꯐꯝ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯕꯅꯤꯅ ꯍꯩꯅ ꯁꯤꯡꯅ ꯂꯩꯁꯦ꯫ ꯅꯪ ꯑꯩ ꯍꯥꯠꯅꯕ ꯍꯤꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ, ꯍꯥꯟꯅꯁꯨ ꯅꯨꯄꯥꯅ ꯀꯌꯥ ꯑꯃ ꯊꯥꯔꯛꯈ꯭ꯔꯕꯗꯨꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯋꯥꯒꯅꯨ, ꯂꯥꯛꯅꯤꯡꯕ ꯂꯥꯛꯆꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯐꯖꯕꯤꯒꯤ ꯂꯥꯡꯗ ꯊꯨꯔꯕ ꯍꯤꯡꯆꯥꯕꯁꯤꯡꯗꯣ ꯑꯃꯒ ꯑꯃꯒ ꯊꯥꯖꯅꯗ꯭ꯔꯦ, ꯅꯨꯡꯁꯤꯅꯗ꯭ꯔꯦ꯫ ꯃꯄꯥ ꯍꯤꯡꯆꯥꯕꯅ ꯑꯀꯟꯕ ꯍꯤꯡꯆꯥꯕ ꯀꯌꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯑꯕꯁꯨ ꯃꯆꯥ ꯍꯤꯡꯆꯥꯕꯅ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯖꯕꯤꯒꯤ ꯃꯕꯨꯡꯗꯨꯅ ꯑꯁꯤꯕꯁꯤꯡꯗꯣ ꯁꯒꯣꯜꯁꯤꯡꯗ ꯍꯥꯞꯇꯨꯅ ꯃꯄꯥ ꯍꯤꯡꯆꯥꯕꯒꯤ ꯃꯅꯥꯛꯇ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯥꯛꯄ ꯈꯨꯗꯤꯡꯃꯛ ꯍꯥꯠꯀꯅꯤ, ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯍꯥꯏꯅ ꯏꯔꯒ ꯃꯄꯥ ꯍꯤꯡꯆꯥꯕ ꯈꯪꯅꯅꯕ ꯐꯤ ꯑꯃꯗ ꯏꯔꯒ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯄꯥ ꯍꯤꯡꯆꯥꯕ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ, ꯃꯆꯥꯅꯦ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯀꯌꯥ ꯑꯃꯁꯨ ꯁꯤꯈ꯭ꯔꯦ ꯃꯣꯏ ꯃꯁꯦꯟ ꯍꯥꯠꯅꯕꯗ꯫ ꯃꯄꯥ ꯍꯤꯡꯆꯥꯕꯗꯣ ꯃꯆꯥ ꯍꯤꯡꯆꯥꯕ ꯍꯥꯠꯅꯕ ꯁꯦꯝ ꯁꯥꯔꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥ ꯍꯤꯡꯆꯥꯕꯗꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯖꯕꯤꯒꯤ ꯐꯖꯕ ꯂꯥꯡꯗ ꯃꯄꯥ ꯃꯆꯥ ꯃꯩ ꯍꯧꯅ ꯍꯥꯠꯅꯅꯕ ꯁꯦꯝ ꯁꯥꯕꯗꯨ ꯎꯕꯗ ꯃꯃꯥꯒ ꯃꯕꯨꯡꯒ ꯄꯦꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯄꯥ ꯍꯤꯡꯆꯥꯕ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯕꯨ ꯍꯥꯠꯅꯅꯕ ꯊꯥꯖꯤꯜꯂꯛꯄ ꯂꯥꯟꯃꯤꯁꯤꯡ ꯃꯆꯥ ꯍꯤꯡꯆꯥꯕꯅ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯌꯥꯗꯒꯤ ꯃꯩ ꯀꯥꯝꯗꯨꯅ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯇꯝꯊꯤꯅ ꯀꯣꯟꯅꯊꯪꯗ ꯃꯄꯥꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯆꯥꯅꯨꯄꯥ ꯍꯤꯡꯆꯥꯕꯒ ꯑꯃꯨꯛ ꯐꯨꯅꯔꯝꯃꯤ꯫ ꯉꯛꯄꯅꯤ ꯃꯄꯥ ꯃꯆꯥꯒꯤ ꯂꯥꯟ, ꯃꯩꯕꯨꯡ ꯀꯥꯝꯁꯤꯟꯅꯩ, ꯊꯥꯡꯒ ꯌꯥꯟꯁꯤꯟꯅꯩ꯫ ꯑꯎꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯍꯔꯥꯎꯒꯗ꯭ꯔꯥ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯆꯥ ꯍꯤꯡꯆꯥꯕꯗꯣ ꯃꯄꯥꯒꯤ ꯇꯝꯊꯤꯔꯕ ꯊꯥꯡ ꯑꯃꯗꯤ ꯃꯩꯗ ꯇꯝꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯄꯥꯁꯨ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯄꯥꯕꯨ ꯃꯥꯏꯊꯤꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯐꯖꯕꯤꯒꯤ ꯃꯕꯨꯡꯁꯨ ꯃꯆꯥ ꯍꯤꯡꯆꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ, ꯑꯗꯨꯒ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯑꯗꯣ ꯍꯥꯠꯂꯝꯃꯤ꯫ ꯐꯖꯕꯤꯒꯤ ꯅꯨꯄꯥ ꯍꯤꯡꯆꯥꯕꯅ ꯃꯥꯏ ꯄꯥꯛꯂꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕ ꯍꯥꯏꯗꯣ ꯑꯃꯠꯇ ꯂꯩꯇꯕꯒ ꯃꯥꯟꯅꯔꯝꯃꯤ, ꯍꯤꯡꯆꯥꯕꯤ ꯈꯔ ꯑꯉꯥꯡ ꯈꯔ ꯅꯠꯇꯅ꯫ ꯑꯗꯨꯕꯨꯁꯨ ꯐꯖꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯍꯤꯡꯆꯥꯕꯕꯨ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯊꯝꯂꯒ ꯃꯕꯨꯡꯒ ꯑꯇꯩ ꯃꯤꯑꯣꯏ ꯈꯔꯒꯅ ꯂꯦꯝꯍꯧꯔꯤꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯣ ꯇꯨꯃꯤꯟꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯖꯕꯤꯒꯤ ꯅꯨꯄꯥ ꯍꯤꯡꯆꯥꯕ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯐꯖꯕꯤꯅ ꯃꯥꯕꯨꯗꯤ ꯍꯥꯠꯇꯅ ꯊꯝꯈꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯨꯝ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫